Prithibida Khwaidagi tangba expensive oiba yum haibase America, Britain or Europe tana lamde. But India ki Mumbai city da leramle. Amasung madu mayamna thoido hindok na ming khanglaba taraba Mukesh Ambani ki yum Antellia ni. Estimate karana hai yum asigi mamal $2 billion haibati 15,000 crore muk oigani kana gumbana masi yati Mukesh Ambani ki yum dagi hena tangba yum di London ki Buckingham Palace ni maram di masi $5 billion taisini. Adubu Buckingham ningthaugi yumni aduga Antellia na private property ni Buckingham ase chahi kaya changna mathang oituna lakpani ningthau sinana masi construction amukta oibo eramloi Mukesh Ambani gi Antellia ki manung de kari bu lai khiduna malemda khwaidagi tangba yum oirino masi su khangning boki Ambani gi Antellia se only 27 story ki building ni but wang bada 50 to 60 story gumna ui hairi masi gi maram floor khari ceiling ase double oiba adunani mong amada saba construction ni hairi Antellia ki taruk suba floor da angak pagi car parking ama lairi madugi car parking aduda around 170 car khambi ai Mukesh Ambani khoida paisa gi award pati lei pona te do maram masina prithibhi da tangle haiba car company singe car market nakta lei poni car company khananadi mangon da khudol toram basu yai sar ei car chimutang to view kaina possible aduna magi luxury car collection tasu 170 book ni hairi Mukesh Ambani ki thak wang khraba building asigi manungda car washing center amasu lai maduda Ambani khaki car wash tawhamni atai ki maduda chance lei ponete building asida 24 hours magi luxury car sing phajaba dress up torba driver sing na ready da ngai bani karamba matam da boss amati family na satlasi hairak pa haiduna masiga iroina na helicopter always ready da lai helipad ta leptuna Antellia ki sat ki mathakta helipad ahum thangna na lairi car parking asidagi interior building the satpagi lambi lairi mathakta kakhatpagi damak high class the function to ba lift system thamli lift adu so matanati taret ni hairi adu arabati magi elevator use to from area adu su yam soram lagani Antellia gi manungda Ambani family natana atai visitors laklabasu mathaki floor kharada entry hekto hende Antellia gi khwaidagi mathak tangba floor anida swimming pool juice bar dance hall yoga tawpham amadi gym sanapam yamna park chauna makhal sura thamkhri hairi amasung madubu yangsinaba security kaya miwe kaya service ta lairi masi tanatana mathaki floor amada spa salon message tawpham kefam nanpham lairi masigi iroi nana chawkrapa phajakrapa hall amaga lai hairi maduda events kaya pangthokli program kaya meeting kaya ama masi tanatana yum masida cinema hall amasul lai maduda maximum mi yankai mukna phamlaga natraga hiplaga film enjoy toba yagani Antellia ki manunga se yengbagi apen banaidraba jak launa ngalaba dugumba interior ngaktani yengbada mapandagi di thoina naloidabra khan basu yarongani adubu manungdadi amuk kari haigani hairi aubsingna masiga loinana Antellia ko building asida terrace balcony yamna marang kaina lai maduda phampham haksit langpham ready di phajaba hairang lairang ki pambi sing thari sathalli lai kaya Antellia ki mapam da asang aman hawali masina asa matamda ing na basin bani hairi Antellia gi angakpa amana June, July to August Mumbai city ki temperature na 40 degrees Celsius ta kapkhat kraba matamda Antellia ki floor amada -degree Celsius ta laihan na busu sin lang duna thamli generator ki matengna barab olhanduna inglaba Kashmir ki pibam malhanduna thambagi wani masibu wonderland hainasu khangnari Antellia haiba Ambani ki thawai ki building ase America की company amana design to bani hairi aduka building interior की design asana Australia की company amana ni adubu asuk chawkra pakraba wangkraba building asik manungda mioi manga khaktani leiriba mioi manga ki damak asuk sathina kharcha tawduna sem sakri boni atai di sebaroi ngaktani maduraiba Mukesh Ambani Nita Ambani amati magi macha ahum aduga makhoi bu seba tobugi damak
total staff leiribase building asida chatrukni marble crystal amadi moti yamna sijinaki hairi building ase construct obada magi staff sing floor amada leina basinduna thamli yum asida achoba mandir amasu lei hai matam suppuda puja pat bhajan ama matawduna thamkri atubu hindu deity singi murubu murti kayasu khinduna thamli Mukesh Ambani ke total asset $52 billion ni mangonda ki amuk Elon Musk ni yam na hen bagi wani Mukesh Ambani prithibida leiba ina khunba mi kharagi manung da sadi hai bashidi mayam na khang wani